मणिपुर की मियोई लाक्टाई थोई मुक्ति लोकताक पाट की रिसोर्स ता डायरेक्टली और इनडायरेक्टली मपाल तांगलगा हिंगली अदुबु गवर्नमेंट ऑफ इंडिया ना खनबदा लोकताक पाट की फिबम से असुकी मतिक फत्रे लोकताक ता सरकार ना पैसा थादबसी कोम दा थादबगा मानारे हाइरी अमुकसु साइंटिस्ट सिंगना नौना खनबदा लोकताक सी पाट ओइरिबरा नत्रगा पाथी कोमथी हाइबदी पिटलेन की थाक ता कुमथरकलबरा हाइबसिनी मसिदी तसेंगना मिपाई निंगाइनी लोकताक इमागी मसाइकोल दा मपाल तांगदुना हिंजरिबा संपु खांगपोकी गामी सिंगना लोकताक मोसन हनगदरा पाटसिदा इतिलिबा तुरेल सिंगदगी ताउथरकपा फत्ता हाउतीना हेना मोसन हनलिबरा हाइबसिनी कुमजा लिसिंगनी 13 की नवेंबर 13 कुलहुमदोई फाउबा लैंगा की हुकुमदगी चंपू खांगपोक 783 मई थाकी गामी सिंगी मिकअप मिराउ खोलना निलखी तमथीरबा थौं अदुदा युमफम ओइबा फुमसंग हाइबा डॉक्यूमेंटरी फिल्म दुमक इंटरनेशनल अवार्ड कयाना योमखी तसेंगनमक लोकताकसी गामी सिंग याउना उबिदबनी मधुगी महुत ngayak पोथाफम नुंगाइफम कोइफम लांगफम ओइना तो उबिरी तमथीरबा थौदोकसिगी सही 13 फरकपगी कमेमोरेशन थौरम अलाफुमना पांगथोकली मदम सांगमै चाखरे मान आइ कपचे लेना ओइगी बनागी बयang कुइना खांगाबा इसागी युमदा मै थाग्रामिना लोकताक से लेक ओइरिब्रा नत्रगा लोकताक से अखोइगी पाथी कोमती हाइतारे लेपाकी यतोंग खंगमु ओबिरिबा बीवीआईपी वीआईपी ब्रिकेट ऑफिसर सिंह ठेकेदार सिंह विजिलेंस मैम जिंगी मखोइगी लम खोपचिननबगीदमक्ता बफर जोन थंबो ओइरमे युमजु लेत्रे कैमते सारंग थंब समाने अदु अचोबर लिप केमदा लेने त्रा होजे मणिपुर खाई मसक नाइब लेक एन पाट की सरुक लेक है लोकताक से ताइजे अद नईनबदने साइंटिस्ट नईनबद गवर्नमेंट की कहोद नईनकान लोकताक से लेक ओइब्रा हाइबिगी अमखक इनों नौना खन नईनब हौरेब मसी मयामनबुदी चमखाप लेरे खोली मैमनबुदी मुन्ना मनुंग आथ वहनटोसे खंगमदबे याय दुगा तासु तारमोय अदुगा खरगन नैनब खोइददी यामना पाखनिंगाय मरम मोइरेदी लोकताक से लेक ओइरिब्रा नत्रगा लोकताक से अखोइगी पाथी कोमती हाइतारे पाथी कोमती अइन हाजवनी इंग्लिश तदी पिटलेन हाय पिटलेन से अखोइगी पोरमपासु लफिपासु चोसो लौरगा स्वाइनि सिंग चाउन तुंग लेब नतबनिना मोइजे लेक त सिंगदब पिटलेन हाइना इंग्राजी द पिटलेन हाइबो आद मासी अगर सब थमजबसे अखोई कनोद नईनबी कनोद हारगदी लोकताक की फिबम से फगले है नते लोकताक फिबम से सुम 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 फसलक्त्रे है अदे लेक ओरमबदगी मयामना टूरिज्म की करी ngसाय जालजन हाइबदो लोकताक मेगा टूरिज्म प्रोजेक्ट ऐसे लेक ता तव खोटपगी गवर्नमेंट का प्रोजेक्ट तानरी मैम से लोइनब फेल ओइबगी वारी मन नक्सलेबो अदे पिटलैंड द कुमधरगदी लेक की मागी मसक मतो लोकताक अखोइनि सिंग मन उबो अदुदा मागी अखोइगी तोंगाना काखन खर लैये पात लेक कौरिब्रा कौदब्रा से अखोइगी साइंस केनोदा मरम परम खर लैये अदुदा सुम सुजलक्तब आइदि मागी सिंगी लुगदो पोसे थेंजलक्पा अदिगी मागी मनामसिंग हौरि खोलिसिंगसे सुम सिदरक्पा अदि उचेक चैकुनिंग लाकु उचेक मसिंग हंदबा खितंग हिंगतबा मसिंग मखनजम हंदबा खोतबा सुम सुम फचलक्तबा हाइतरे सही गुरिंगे अदुना हजिकसे आइंगोंददी कनो यामना हाइबिगिनु हाइबदि मरमदि गवर्नमेंट लाउथोक्तबनिना गवर्नमेंट से मणिपुर गवर्नमेंट वारी नतेको गवर्नमेंट ऑफ इंडिया की वारी नि गवर्नमेंट ऑफ इंडिया सिना लोकताक की खनन नेनर कांदा यामना अखोइदा निंगम काय हाइतरे लोकताक की फिबम से अदमते फतरे अदुना लोकताक ता सरकार ना पैसा थादबजे अखोइगी कनोद कोमद पैसा हाइदबदो केम कानादबदो पैसा सुम हाइतरेगी स्वाइलो मांबा कानाबदि केम उदब अदु ओइन उरेबो अदुना अखोइगी एशियन डेवलपमेंट बैंक अदि वर्ल्ड बैंक हाइदना ngasai jalja pangiba लोकताक मेगा टूरिज्म प्रोजेक्ट की पैसा से वर्ल्ड एशियन डेवलपमेंट बैंक ना मणिपुर सरकार थादर कदमने अद पैसा थादर कदो कामबु सिंगजे लोकताक ता पैसा अमत थादनिंद्रे मरमदि लोकताक की फिबम जे खनन नेनर कांदा साइंस को थांग खनन नेनर कांदा ऑटोमेटिक फत्रे न लौरे मसिगे लौबुजी मरक दा चापु खांपो की फिबम जे लोकताक के सर्वमय चापु खांपो की फिबम इंदि अकोइबा बिहारी पार्ट दगी लेरु साइज से सुम नैनर कांदा
ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ 10-30ꯁꯤꯗ ꯀꯔꯤ ꯐꯤꯕꯝ ꯂꯩꯗꯣꯏꯅꯣ ꯍꯥꯏꯁꯤꯒꯤ ꯌꯥꯝ ꯑꯔꯨꯕ ꯄꯣꯠ ꯑꯃ ꯂꯥꯛꯑꯦꯕ BDF ꯃꯌꯥꯝ ꯀꯨꯝꯈꯔꯦꯕ ꯈꯪꯉ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯁꯦ ꯃꯌꯥꯝ ꯀꯨꯝꯈꯔꯀꯥꯟꯗ ꯕꯣꯠꯇ ꯇꯧꯔ ꯃꯣꯏꯁꯦ ꯀꯨꯝꯅꯔꯀꯥꯟꯗ ꯁꯪꯗ ꯃꯩ ꯊꯥꯕꯁꯦ ꯎꯔꯛꯄꯅꯦꯕ ꯑꯗꯨ ꯄꯥꯠꯇ ꯂꯩꯕ ꯑꯩꯈꯣꯏ ꯉꯥꯃꯤ ꯃꯌꯥꯝꯗ ꯐꯪ 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 ꯆꯣꯡꯉꯒ ꯀꯞꯅꯩꯌꯦꯕ ꯈꯪꯉꯕ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯁꯥꯒꯤ ꯌꯨꯝꯅꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯌꯨꯝ ꯑꯃꯅꯤꯅ ꯂꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯋꯥꯠꯇꯉꯩ ꯂꯩꯔꯤꯅꯦ ꯍꯥꯏꯕ ꯄꯥꯠꯁꯤꯗ ꯂꯩꯔꯤꯁꯦ ꯈꯪꯉꯕ ꯑꯗꯨꯝ ꯅꯣꯏꯅ ꯆꯪꯉꯒꯁꯨ ꯌꯦꯡꯉꯣꯕ ꯍꯥꯏꯗꯤ ꯐꯃꯨꯡ ꯐꯤꯔꯣꯜ ꯑꯗꯒꯤ ꯆꯥꯅ ꯊꯛꯅꯕ ꯀꯔꯤ ꯀꯔꯥ ꯑꯩꯈꯣꯏꯒꯤ ꯍꯤꯡꯕꯗ ꯆꯪꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯁꯨ ꯁꯪ ꯃꯆꯥ ꯑꯃ ꯑꯣꯏꯔꯒꯁꯨ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠꯀꯩꯗꯤ ꯂꯣꯏ ꯂꯩꯔꯤꯅꯤ ꯍꯥꯏꯕ ꯁꯤꯗꯩꯗ ꯈꯪꯉꯕ ꯑꯗꯨ ꯁꯪ ꯃꯩ ꯊꯥꯈꯤꯕꯁꯨ ꯎꯅꯕꯁꯦ ꯀꯞꯅꯔꯦꯕ ꯈꯪꯉꯕ ꯃꯌꯥꯝꯁꯦ ꯑꯗꯨ ꯈꯔ ꯏꯃꯥ ꯏꯕꯦꯟ ꯈꯔ ꯑꯃꯗꯤ ꯀꯩꯅꯣꯔꯣꯝꯗ ꯏꯝꯐꯥꯜ ꯂꯣꯝꯗ ꯆꯠꯂꯒ ꯃꯣꯏꯁꯦ ꯍꯥꯏꯕ ꯌꯥꯕ ꯃꯐꯝꯁꯤꯡꯗ ꯆꯠꯂꯒ ꯍꯥꯏꯅꯦꯅ ꯃꯣꯏꯁꯦ ꯆꯠꯅꯈꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯆꯦꯟꯕꯅꯤꯅ ꯑꯩꯁꯦ ꯂꯩꯍꯧꯔꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤꯀꯣ ꯑꯩꯗꯤ ꯂꯩꯍꯧꯔꯒ ꯑꯩꯅ ꯏꯄꯥꯝꯗ ꯂꯩꯍꯧꯔꯦ ꯑꯩꯅ ꯏꯄꯥꯝ ꯃꯩꯀꯩꯁꯤꯗꯒꯤ ꯑꯩꯅ ꯄꯥꯠꯂꯣꯝꯗ ꯌꯦꯡꯗꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯪꯁꯦ ꯃꯩ ꯊꯥꯛꯄꯁꯦ ꯎꯕꯁꯦ ꯑꯩꯗꯤ ꯀꯞꯄꯦꯕ ꯑꯁ ꯑꯩ ꯁꯪ ꯃꯩ ꯆꯥꯛꯈ꯭ꯔꯦ ꯏꯃꯥꯅ ꯑꯩꯁꯦ ꯍꯦꯛꯇ ꯈꯣꯡꯒꯩ ꯀꯞꯄꯦꯕ ꯈꯪꯉꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯗꯁꯥ ꯃꯌꯥꯝ ꯂꯩꯖꯔꯤꯅꯤ ꯍꯥꯏꯕ ꯈꯪꯉꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯇꯤꯡꯉꯒꯀꯣ ꯍꯧꯖꯤꯛ ꯄꯥꯠꯁꯤꯗ ꯁꯪꯁꯤꯗ ꯂꯩꯔꯤꯁꯦ ꯂꯨꯄꯥ ꯂꯥꯛ 2ꯒꯤ ꯃꯊꯛꯀꯤ ꯄꯣꯠ ꯉꯥꯛꯇꯅꯦꯕ ꯂꯥꯛ 4-5 ꯄꯣꯠꯅꯦꯕ ꯊꯝꯅꯔꯤꯁꯤꯡꯁꯦ ꯈꯪꯉꯕ ꯃꯇꯝꯗꯨꯗꯤ ꯁꯪ ꯃꯩ ꯆꯥꯛꯈ꯭ꯔꯦ ꯏꯃꯥꯅ ꯑꯩꯁꯦ ꯀꯞꯄꯁꯦ ꯑꯩꯁꯦ ꯂꯩꯅꯥ ꯑꯣꯏꯈꯤꯕ ꯅꯥꯈꯤꯕ ꯌꯥꯝ ꯀꯨꯏꯅ ꯈꯪꯉꯕ ꯏꯁꯥꯒꯤ ꯌꯨꯝꯗ ꯃꯩ ꯊꯥꯈ꯭ꯔꯃꯤꯅ ꯃꯩ ꯆꯥꯛꯈꯤꯕ ꯃꯐꯝꯗꯣ ꯑꯃꯨꯛ ꯆꯪꯉꯒꯗꯤ ꯌꯦꯡꯉꯝꯒꯅꯤꯗꯅ ꯀꯔꯤꯝꯇ ꯐꯪꯗ꯭ꯔꯕ ꯐꯪꯗ꯭ꯔꯦ ꯀꯩꯝꯇ ꯂꯩꯇ꯭ꯔꯦ ꯀꯩꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯂꯣꯏ ꯇꯨꯝꯅ ꯆꯥꯛ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯁꯦ ꯂꯩꯐꯝ ꯂꯩꯇꯔꯦ ꯁꯤꯗ ꯂꯩꯔꯒ ꯍꯤꯡꯖꯕꯗ ꯂꯩꯐꯝ ꯂꯩꯇꯕꯗ ꯑꯩꯗꯤ ꯏꯄꯥꯝꯗ ꯆꯪꯁꯤꯜꯂꯒ ꯂꯩꯌꯦꯕ ꯏꯄꯥꯝꯗ ꯆꯪꯉꯒ ꯂꯩꯔꯀꯥꯟꯗ ꯁꯨꯐꯝ ꯈꯪꯗꯕꯗꯒꯤ ꯃꯤꯒꯤ ꯐꯥꯔꯝꯗ ꯁꯪ ꯅꯠꯇꯕ ꯐꯥꯔꯝ ꯑꯃꯗ ꯈꯟꯊꯔꯒ ꯂꯩꯔꯀꯥꯟꯗ ꯑꯗꯨꯝ ꯇꯞꯅ ꯃꯌꯥꯝ ꯑꯗꯨꯝ ꯂꯩꯅꯔꯛꯄꯗꯤ ꯍꯧꯖꯤꯛ ꯂꯩꯒꯩꯁꯦ ꯑꯩꯈꯣꯏꯅ ꯀꯝꯃꯨꯅꯤꯇꯤ ꯀ꯭ꯋꯥꯀꯩꯊꯦꯜꯒꯤ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗꯨꯗ ꯑꯩꯈꯣꯏꯁꯦ ꯊꯨꯡꯉꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯁꯦ ꯃꯤꯇꯤꯡꯁꯤꯃ ꯇꯧꯔꯁꯤ ꯑꯗꯨꯒ ꯇꯧꯔꯀꯥꯟꯁꯤꯗ ꯑꯁꯤꯒꯤ ꯈꯣꯡꯖꯪꯁꯦ ꯆꯪꯁꯤꯜꯂꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯑꯩꯈꯣꯏꯁꯦ ꯋꯥꯀꯠꯂꯨꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯇꯧꯔꯤꯉꯩ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏ ꯀꯦꯝ ꯇꯧꯔꯤꯕ ꯑꯩꯈꯣꯏꯁꯤꯡꯗꯣ ꯂꯣꯏꯅ ꯊꯨꯒꯥꯏꯔꯒ ꯑꯩꯈꯣꯏꯁꯤꯡꯁꯦ ꯍꯦꯛꯇ ꯃꯣꯏꯒꯤ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯀꯩꯀꯩ ꯀꯥꯞꯇꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏꯁꯤꯡꯁꯦ ꯂꯣꯏꯅ ꯇꯪꯈꯥꯏꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯁꯦ ꯈꯥꯔꯥꯏ ꯈꯪꯗꯕ ꯃꯈꯩ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯎꯅꯕ ꯑꯃꯠꯇ ꯐꯪꯍꯜꯂꯛꯈꯤꯗꯦ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏꯅ ꯈꯜꯂꯨꯕꯅ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯒꯤ ꯂꯩꯔꯝꯕ ꯌꯨꯝꯁꯦ ꯑꯩꯈꯣꯏ ꯏꯁꯥ ꯂꯩꯇ꯭ꯔꯒꯗꯤ ꯃꯣꯏꯅ ꯌꯨꯝꯁꯦ ꯃꯩ ꯊꯥꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯗ ꯑꯩꯈꯣꯏꯅ ꯆꯦꯟꯈꯠꯂꯀꯥꯟꯁꯤꯗ ꯑꯃꯗ ꯑꯉꯝ ꯑꯊꯧꯁꯤꯡꯗ ꯋꯥꯀꯠꯂꯨꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯀꯟꯕ ꯌꯥꯅꯅꯕꯒꯤꯁꯦ ꯄꯣꯠꯁꯦ ꯆꯦꯟꯅꯕꯅꯦꯕ ꯑꯗꯨꯒꯗꯤ ꯃꯣꯏꯅ ꯑꯩꯈꯣꯏꯁꯤꯡꯁꯦ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯡꯁꯦ ꯂꯣꯏꯅ ꯃꯣꯏꯅ ꯃꯩ ꯊꯥꯕꯤꯔꯝꯕꯅꯦꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ 2006ꯗ ꯗ ꯃꯅꯤꯄꯨꯔ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯛ 2006 ꯍꯥꯏꯕꯅ ꯑꯦꯛ ꯑꯃ ꯁꯦꯝꯕ ꯀꯥꯟꯗ ꯍꯥꯏꯔꯤꯕ ꯑꯦꯛꯇꯨꯒꯤ ꯃꯔꯨꯝꯗ ꯀꯦꯄ꯭ꯔꯣꯗ ꯄꯋꯥꯔ ꯄꯤꯔꯒ ꯍꯥꯏꯔꯤꯕ ꯁꯪꯁꯤꯡ ꯑꯗꯣ ꯇꯥꯛꯊꯣꯛꯈꯤꯕꯅꯤ ꯑꯃꯗꯤ ꯃꯩ ꯊꯥꯈꯤꯕꯒꯤ ꯊꯧꯔꯝꯁꯤꯡ ꯑꯁꯦ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯇꯝꯊꯤꯔꯕ ꯃꯤꯑꯣꯏꯕꯅ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯑꯃꯨꯛꯇ ꯇꯥꯈꯤꯗ꯭ꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯑꯃꯗ ꯑꯁꯤꯒꯨꯝꯕ ꯍꯦꯕꯤꯇꯦꯠꯁꯤꯡ ꯊꯨꯒꯥꯏꯔꯀꯥꯟꯗ ꯗꯤꯕꯦꯂꯞꯃꯦꯟ ꯄ꯭ꯔꯣꯖꯦꯛ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯃꯨꯛꯇ ꯇꯥꯈꯤꯗ꯭ꯔꯤꯕ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯅ ꯊꯣꯛꯈꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯒꯤ ꯂꯩꯉꯥꯛ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯦ ꯇꯨꯃꯤꯠ ꯀꯥꯡꯕꯗꯨ ꯎꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯀꯌꯥꯒꯤ ꯁꯤꯒꯨꯝꯕ ꯂꯩꯐꯝ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯆꯐꯨ ꯈꯥꯡꯄꯣꯛ ꯍꯥꯏꯗꯅ ꯂꯩꯖꯔꯤꯕꯁꯤ 1991ꯗ ꯁꯦꯟꯁꯁ ꯚꯤꯂꯦꯖ ꯑꯣꯏꯅ ꯂꯩꯔꯕ ꯑꯗꯨꯝ ꯈꯨꯡꯒꯪ ꯑꯃꯅꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯁꯦꯟꯁꯁ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯈꯥꯗ ꯆꯝꯄꯨ ꯈꯥꯡꯄꯣꯛ ꯑꯁꯤ 1991ꯗꯒꯤ ꯁꯦꯟꯁꯁ ꯚꯤꯂꯦꯖ ꯑꯃ ꯑꯣꯏꯅ ꯁꯛ ꯈꯪꯉꯒ ꯂꯩꯔꯕ ꯑꯗꯨꯒꯨꯝꯕ ꯈꯨꯡꯒꯪ ꯑꯁꯤꯁꯨ ꯍꯥꯏꯔꯤꯕ ꯏꯚꯤꯛꯁꯟ ꯄ꯭ꯔꯣꯁꯦꯁ ꯑꯗꯨꯗ ꯈꯔ ꯌꯥꯎꯈ꯭ꯔꯕꯅꯤ ꯗ ꯃꯅꯤꯄꯨꯔ ꯂꯣꯛꯇꯥꯛ ꯂꯦꯛ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯛꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯂꯣꯛꯇꯥꯛꯀꯤ ꯄꯥꯛ ꯆꯥꯎꯕ ꯑꯁꯤ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 253ꯅꯤ ꯑꯁꯤꯒꯤ 253ꯁꯤꯒꯤ ꯃꯅꯨꯡꯗ ꯀꯩꯕꯨꯜ ꯂꯝꯖꯥꯎꯒꯤ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 90 ꯑꯃ ꯈꯥꯏꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯇꯃꯨ ꯐꯤꯁꯔꯤ ꯐꯥꯝꯒꯤ ꯍꯥꯏꯕꯗꯤ ꯇꯃꯨ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯇꯦꯜ ꯐꯤꯁꯔꯤ ꯐꯥꯝ ꯍꯥꯏꯗꯨꯗ ꯑꯃꯨꯛ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 5 ꯑꯃ ꯈꯥꯏꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯂꯦꯝꯍꯧꯔꯤꯕ ꯂꯝ ꯈꯔꯁꯦ ꯃꯁꯤꯗ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 112 ꯑꯃꯅ ꯉꯁꯥꯏꯒꯤ ꯕꯐꯔ ꯖꯣꯟ ꯑꯣꯏꯔꯦ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 60 ꯑꯃꯅ ꯀꯣꯜ ꯖꯣꯟ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕ ꯕꯐꯔ ꯖꯣꯟꯁꯤ ꯀꯔꯤꯗꯃꯛꯇ ꯈꯥꯏꯔꯤꯕꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯊꯤꯕ ꯀꯥꯟꯗꯗꯤ ꯀꯔꯤ ꯑꯣꯏꯔꯝꯃꯦ ꯉꯁꯤꯃꯛ ꯂꯩꯄꯥꯛꯀꯤ ꯌꯥꯇꯣꯡ ꯈꯪꯒꯝꯕꯨ ꯑꯣꯏꯕꯤꯔꯤꯕ VVIP VIP ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯥꯔꯁꯤꯡ ꯊꯤꯀꯥꯗꯥꯔꯁꯤꯡ ꯚꯤꯖꯤꯂꯦꯟꯁ ꯃꯌꯥꯝꯁꯤꯡꯒꯤ ꯃꯈꯣꯏꯒꯤ ꯂꯝ ꯈꯣꯞꯆꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯕꯐꯔ ꯖꯣꯟ ꯊꯝꯕ ꯑꯣꯏꯔꯝꯃꯦꯕ ꯍꯥꯏꯕꯗꯤ ꯌꯦꯡꯉꯣ ꯕꯐꯔ ꯖꯣꯟꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯀꯔꯤꯒꯨꯝꯕ ꯗꯦꯕꯂꯞꯃꯦꯟꯇꯦꯜꯒꯤ ꯑꯣꯏꯔꯣ ꯐꯤꯁ ꯄ꯭ꯔꯣꯁꯦꯁꯤꯡ ꯌꯨꯅꯤꯠꯄꯨ ꯑꯣꯏꯔꯣ ꯀꯔꯤꯝꯇ ꯇꯧꯕ ꯌꯥꯔꯣꯏꯗ ꯑꯦꯛꯇꯨꯗ ꯌꯥꯎꯋꯦꯕ ꯑꯗꯨꯕꯨ ꯑꯅꯤꯁꯨꯕ ꯑꯃꯦꯟꯃꯦꯟꯠꯗ ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯂꯧꯊꯣꯛꯈ꯭ꯔꯀꯥꯟꯗ ꯇꯧꯅꯤꯡ ꯇꯧꯅꯤꯡꯕ ꯊꯕꯛ ꯇꯧꯕ ꯌꯥꯔꯅꯤ ꯑꯦꯃꯦꯟ ꯇꯧꯈꯤꯑꯕ
ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗꯗꯤ ꯉꯁꯤꯗꯤ ꯕꯐꯔ ꯖꯣꯟꯒꯤ ꯑꯦꯔꯤꯌꯥ ꯑꯌꯥꯝꯕ ꯄ꯭ꯔꯥꯏꯚꯦꯠ ꯄ꯭ꯔꯣꯄꯔꯇꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯂꯣꯛꯇꯥꯛꯀꯤ ꯑꯦꯔꯤꯌꯥ ꯑꯣꯏꯗ꯭ꯔꯦꯕ ꯑꯗꯨ ꯌꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯂꯣꯀꯦꯜ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯛꯁꯦ ꯁꯦꯝꯕ ꯑꯣꯏꯔꯝꯃꯦꯕ ꯑꯗꯨꯒ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯤꯑꯣꯏ ꯂꯥꯈ ꯀꯌꯥꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯃꯈꯣꯏꯒꯤ ꯔꯤꯄꯣꯔꯠꯇ ꯃꯤꯑꯣꯏ ꯂꯥꯈ 12-13ꯁꯤ ꯗꯥꯏꯔꯦꯛꯂꯤ ꯅꯠꯇ꯭ꯔꯒ ꯏꯟꯗꯥꯏꯔꯦꯛꯂꯤ ꯃꯁꯤꯗ ꯗꯤꯄꯦꯟ ꯇꯧꯔꯒ ꯂꯦꯛꯀꯤ ꯔꯤꯁꯣꯔꯁꯇ ꯍꯤꯡꯉꯤ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 60ꯁꯤꯒꯤ ꯃꯅꯨꯡ ꯈꯛꯇꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯈꯛ ꯑꯗꯨꯗ ꯗꯤꯄꯦꯟ ꯇꯧꯔꯒ ꯍꯤꯡꯉꯤꯗꯣ ꯑꯗꯨꯗ ꯑꯣꯏꯌꯦꯕ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 100-112ꯗꯨꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯄ꯭ꯔꯣꯄꯔꯇꯤ ꯑꯣꯏꯔꯕꯅꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃꯗꯨꯗ ꯔꯤꯁꯣꯔꯁ ꯂꯧꯕ ꯌꯥꯗ꯭ꯔꯦ ꯃꯣꯏꯒꯤ ꯂꯥꯏꯚꯂꯤꯍꯨꯗ ꯗꯤꯄꯦꯟ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯈꯣꯞꯆꯤꯜꯂꯛꯀꯗꯧꯕ VIP ꯁꯤꯅ ꯈꯣꯞꯆꯤꯜꯂꯛꯀꯗꯧꯕ ꯑꯗꯨꯒꯤ ꯖꯒꯥꯗꯗꯤ ꯀꯣꯜ ꯖꯣꯟ ꯑꯣꯏꯍꯟꯗ꯭ꯔꯦ ꯃꯌꯥꯝꯅ ꯁꯔꯚꯥꯏꯚ ꯇꯧꯔꯒ ꯍꯤꯡꯉꯤꯕ ꯃꯐꯝꯗꯨꯅ ꯀꯣꯜ ꯖꯣꯟ ꯊꯝꯖꯤꯜꯂꯦ ꯑꯦꯛꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯁꯦ ꯁꯤꯗꯒꯤ ꯍꯧꯔꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯑꯦꯛꯇꯨꯒꯤ ꯁꯦꯛꯁꯟ 5ꯇ ꯂꯩꯔꯤꯕꯁꯦ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯂꯣꯛꯇꯥꯛꯇꯒꯤ ꯏꯁꯤꯡ ꯗ꯭ꯔꯣꯞ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯉꯥ ꯃꯍꯤꯛ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯅꯥꯄꯤ ꯑꯃ ꯂꯧꯒꯦ ꯅꯠꯇ꯭ꯔꯒ ꯐꯥꯟꯒꯦ ꯔꯤꯁꯣꯔꯁꯇꯨ ꯂꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯂꯣꯛꯇꯥꯛ ꯗꯦꯕꯂꯞꯃꯦꯟ ꯑꯣꯊꯣꯔꯤꯇꯤꯒꯤ ꯄ꯭ꯔꯣꯖꯦꯛ ꯗꯥꯏꯔꯦꯛꯇꯔꯗꯒꯤ ꯄꯔꯃꯤꯁꯟ ꯂꯧꯕ ꯇꯥꯏꯌꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯏꯁꯤꯡ ꯁꯣꯛꯄ ꯐꯥꯒꯅꯤ ꯉꯥ ꯐꯥꯕ ꯐꯥꯒꯅꯤ ꯍꯤ ꯍꯣꯟꯕ ꯌꯥꯔꯣꯏ ꯁꯖꯤꯛ ꯐꯥꯟꯕ ꯌꯥꯔꯣꯏ ꯀꯔꯤꯝ ꯇꯧꯕ ꯌꯥꯗꯕꯅꯦꯕ ꯑꯦꯛꯁ ꯌꯥꯎꯔꯤ ꯄꯣꯠꯁꯦ ꯁꯤꯅꯦꯕ ꯑꯗꯨꯒ ꯕꯐꯔ ꯖꯣꯟ ꯑꯦꯔꯤꯌꯥꯗꯗꯤ loina free ne ba jum chaba yare construction to yare loina free thabo kanda kilometer chap ka kuntar sidi komato sidi free thangure ba aru khumdra kilometer khumdra ka che masi madi ko joni la khok biraga karigumba mioi lak tara ka nithoina survive to pham sidi changba ko pa thimbe achimba thambe ba asina maram orakalda lokta porsenga se ai koi rebuild to haidana ala phumjina akwai ngasi phawa taksinduna court su lai aduga media su zum hairi asigi section ji gi matungina akwai 2011 gi November gi tang tara manga de na kulum doi phawda after development authority amari state laingak na khangpong satre ko humdra tare se mai tharang manghan gi bane 2019 da thoki ba high court manipur ta gi ba kariguma development project amari construction to ba yaroi do makha ta na chani ni haina thorak pade gi di hari ba sahi adu makki 2020 ga 1 gi July da Loktak Development Authority na order thoe kai thoke kanda Loktak ta lairi structure khudima khangpo jum amadi home stay pudamba eviction to bodo buri order thokra bane hari bo order si he la pade gi di ai koi si tharo hungalle aduga last de aduga anirak subo order da na chapu khangpo ti yawoi hai asigi yawoi bi kepse matam khara leiba Japan gi Hiroshima amadi Nagasaki haijaba tare masida bomjo akoi American thade thadare kana tumai sirego nupi angang sa san iroi nga de hauna karam te hingre ni khara hingi hingba du yang wan hing madudagi matungda makoi se khunaya moina mating lebo khunaya moina chakhole aduna hujikti chakhot pada kham thenge adu netharu bu khunaya mabu chakhol pangam base ngasi myam se phambi ri myam sida ngaksu potha ba wai gera khangna bo gera myam pun bu gera masin lakpiri se thauna amane khale ngasi o hingi se ana miyo begi punchi se sum kappa sum sakhi be phadoi bra natraga awawa du mayong na re punchi awawa se di ngami kitante mi khudimak loinak mayong na ni adu mayok na bu da akoi lan thengna bu da akoi na ju ngamalai mi khujo khara ju ngamalai haibegi thauna am su leitana aduna kunai si punna chakhot mina bada ngami sing amadi senmi sing lomi sing yam achowa thaudang ama leibani na babu sing da amadi MLA mantri sing da hairu wahi du di kanaroi hai da wahi si kaino haiba kan si da ngasai yam kanna khanagriba Loktak Protection Act tarje sigi se akoi gi Moirang Mayang Imphal Bishempur Karang swade leiba akoi gi Assembly constituency kya no mana kola leibne tarukna taruki MLA amadi MLA oining basing sidai sida kai manoi na vote ka ga ta ga di noi gi paisa lupa chonga du yen bi no yare ngarang imana na hai mana hai sing keji manga khai yele lupa yang kai chen yang lupa chani yang kai tha magi
सोमदा अखोइना चाबददि येन बॉयलर अमा ले चाबदा सा अमा ले चाबा कांदा लुपा चहुम चमरी चंगे अदुदि मागे लुपा चनी यांखैदुना अखोइसे फार थंबगी करी वहांदोक लेगेसिन सोमदा ग्रास काप अचो वन फावने हेना मन यामे वरी बो हाइजेसे अन वखनसे खरा होंदोप मथौक ताइ हाइतागदि अदु ओइतागदि मखोइसे मियामगे पाखोलोइने हाइबदिना भोट लेपनिंगबा अमदि हनक भोट लेपके याने खनबिरिबा मयामसिदा अखोइना अलाफुमना मयाम संग कांसिदा लोकताक प्रोटेक्शन एक्ट से लौथो रिभोक तो रिपील तो हाइबदि याम लूनी अदुबो एमेंडमेंट तो हाइबा सेमदोकपदि लोयाइको इंडिया कॉन्स्टिट्यूशन बो भारत की संविधान बो चामग निफु निपालक क्या सुरे सेमदोकिबो मणिपुर की लोकताक प्रोटेक्शन एक्ट के सेमदोक यारोदनो अदु तारे मयाम चनगा चपिरो भोट ममांग दे चपिर कांसिदा लोकताक प्रोटेक्शन एक्ट यारिबा गामी सिंग नुंगाइ तब सिंगसे नखोइनि हायेंग कयंग असेंबली द फम तारगदि नखोइ थोला कांसि सिमा तांगसे वांगांग दने मथंगी भोट हेक डॉक्टर कते नोइ तुए अदुदि अखोइ खुबी की पावर जो करसिनम फत्रो आई हाइसि यनिंगम बिया येंगनम बिया आई को थोलपो वखन मनि को हाइजेरिसे अखोइना लोकताक न मोइगी टूरिज्म इको टूरिज्म हाइन हाइरिसे करा मखलगिनो हाय kana मैम उबिरमनि थांगदा अखोइगी मोटर बोट ना अमुतंग स्वाय पुथो कांसे लुपा चौंगा लो वर्क केमतो चौंगा चनी चमते अमाय चोहुम अमाय लो माल मखोइगी दुदि मोटर बोट सिनबनि अखोइगी सिदि मोटर बोट ना लांग मैम थदली थाव सिंगसिना पोल्यूशन तो हायबनि अदु ओइ तारगदि अखोइना खितंग पाचु सोक्तबा अदुगा लांगदसु तत्तबा अमदि लेइबा अखोइगी चंपु खांपोकी महौसागी खलसदा कायोदबा टूरिज्म अमा तौबदि कई कायगे हाइबसे ममांगदे हौना हाइजग्रब चंपु खांपो मै थागी तादि कमाइन तौदोनो हाइबदो थाजु थागरे हुजिकति तसेंगना युम लेतबा मी इंडिजिनस अखोइगी ओइबा डिस्प्लेस्ड पर्सन क्यान लेइस युमजु लेतरे कायमेते सारंग थम चमाने अखोइसु हाइना वाइने अखोइसु अचौबा रिलीफ कैम्प द लेबने हुजिक मैम इमाइबेल सिंग मैमबु थाइना दि गुवाहाटी चप्पा जिरिब चप्पादो बस चप्पा यारंगमनि इसाई लनाइ गाइने चप्पा यारंगमनि हुजिक यारिब्रो अदु अचौबा रिलीफ कैम्प द लेने त्रा अखोइसु अदुना मैम पुन्ना सखत मिनबमा मथौ ताइ लोइसिलकपदा वीडियो सिबु मित्येंग ताबिरिबा खुदिंगमकना इसा इसागी वखलोन कमेंट बॉक्स ता थंबिरमु